ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯔꯤꯁꯤꯀꯥꯟꯇ ꯃꯤꯍꯥꯠꯀꯤ ꯃꯇꯥꯡꯗ ꯒꯚꯔꯅꯔ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯐꯣꯔ ꯄꯤꯁꯅ ꯍꯪꯈꯤ꯫ 63 ꯁꯨꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯊꯧꯔꯝꯒꯤ ꯐꯨꯜ ꯔꯤꯍꯥꯔꯁꯦꯜꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯟꯇꯤꯟꯖꯦꯟꯠ 40 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯕꯨ ꯐꯥꯅꯕ ꯍꯣꯠꯅꯗꯨꯅ ꯏꯔꯥꯡ ꯁꯥꯒꯠꯀꯅꯨ ꯍꯥꯏꯅ ꯕꯥꯜꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯂꯤ꯫ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯂꯦ, ꯕꯐꯔ ꯖꯣꯟ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯟꯗꯛ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯃꯌꯥꯡꯂꯥꯡꯕꯝ ꯔꯤꯁꯤꯀꯥꯟꯇꯕꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯆꯠꯂꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯐꯣꯔ ꯄꯤꯁꯀꯤ ꯀꯟꯚꯦꯅꯔ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯃꯦꯃꯅ ꯉꯁꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯡꯂꯥꯡꯕꯝ ꯔꯤꯁꯤꯀꯥꯟꯇꯒꯤ ꯂꯣꯏꯅꯕꯤ ꯀꯔꯤꯒꯤꯗꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝ ꯒꯚꯔꯅꯔ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ꯫ PR ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯒꯚꯔꯅꯔꯅ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯈꯨꯠꯂꯥꯏ ꯄꯤꯈꯠꯂꯛꯂꯣ ꯍꯥꯏꯕꯗꯒꯤ ꯃꯩꯇꯩꯁꯤꯡꯅ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯣꯏꯅ ꯄꯤꯈꯠꯈ꯭रे꯫ ꯀꯨꯀꯤꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯂꯧꯈꯠꯇ꯭ꯔꯤꯕꯅꯣ꯫ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯛꯄꯗ ꯐꯥꯕ ꯄꯨꯟꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯩꯇꯩꯁꯤꯡꯅ ꯆꯠꯊꯕ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯨꯡ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯒꯅꯤ꯫ ꯃꯌꯥꯡꯂꯥꯡꯕꯝ ꯔꯤꯁꯤꯀꯥꯟꯇ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯐꯥꯕ ꯂꯩꯇ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯅ ꯃꯤꯍꯥꯠꯄꯁꯤꯡ ꯐꯥꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯕꯗꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯐꯣꯔ ꯄꯤꯁꯅ UNOꯅ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯔꯒꯅꯤ ꯍꯥꯏꯔꯤ꯫ कुकी याम नुंसी लम पीनिंगे हारगना होम मिनिस्टर की मागी स्टेट तुदा प्राइम मिनिस्टर की स्टेट तुदा नत्रगा दिल्ली दा अदगी अखोई गवर्नर की मागी मरम दमदुदा नत्रगना मागी दिल्ली की जगह अमदा मोय कुकी म्याम पीबदा मैतै अमतना ऑब्जेक्शन अमता तौरोय नो अमता हाइरोय अदुना मरम ओइरगा ngasi अखोइना हालिबा इचासिगी पुछलिबा नुपीदो मधुदा फाबा पुनबा कैमता तौदना तुमिना लैसलबा इंडिया गवर्नमेंट कुकी दे इंसलगा कोई मणिपुर तुमनबा खाइदोकनबा तौबनी हाइबसे फेक टू फेक चुम्मे हाइबसे लौरगा पृथ्वी की ओइबा यानबा UNO दा ममन याउद्रबा ममा कयाना थकनई सेंगना UNO दा थारगा अखोई इंडिया गवर्नमेंट अखोई मणिपुर इमा इबेन मैतै से नैबिरे अदुना UNO ना चप चाबी कैनोमा तौबियु हाइदना अखोई सी थारनी हाइबा वारेपसे सिगिदमक्ता डिक्लेयर तौना खंगनजनिंगबनी। 63 सुबा रिपब्लिक डे थौरमगी रिहर्सल पांगथोखरे। 7 IRB की CO एन मधुनिमाइना पेरेड कमांडर ओइना मार्च पास कॉन्टिंजेंट दुसिंखी फर्स्ट MR पेरेड ग्राउंड दगी हौरगा कंगला पार्क की लंबीदा लागलगा कंगला के नॉर्दर्न गेट फाउदुना चटलबा मतुंगदा मार्च पास कॉन्टिंजेंट सिंग अदु फर्स्ट MR पेरेड ग्राउंड अमुक लमथुमफम पीखी। ngasi मार्च पास अदु तोंगान तोंगान बे स्कूल, कॉलेज, मणिपुर पुलिस, पैरामिलिटरी फोर्सेस, NCC अमदी सिविल की कॉन्टिंजेंट 40 रोमना सरुक याखी। इमुंग मनुंग पुरीबा मियोय कयाबु सेक्यूरिटी फोर्स ना फानबा अहिंग नोंग्याइदा कोइतान तानबगी थबक तौबिगनु युमगी थबक सु नोमदुना इमुंग मनुंग पुरीबा मियोय कयाबु फा पुंदुना इरांग थोकनबा इरांग सागतपिगनु हाइना बिष्णुपुर अकोइबा अपुनबा लुफ बालगी प्रेसिडेंट लोइतोंबम देबचाना हाइख्रे। ngarang numidang athengबदा बिष्णुपुर पुलिस स्टेशन की मनुंगदा लैबा बिष्णुपुर वार्ड नंबर 11 दगी मचामसु इमुंग मनुंग पुरीबा मियोय अमबु स्टेट फोर्स ना फानबा अहिंग नोंग्याइदा होनबबु यानिंगदबा फोंगदोक्तुना मतुंगदा असिगुंबा पामदबा थौदोक असि बिष्णुपुर खक्तनदना मणिपुर की तंपाकी मफम अमतदा तौबिगनु हाइदुना पांगथोकपा पाउगी मिफमदा हाइख्रे। बिष्णुपुर की मियामना सरुक यादुना बिष्णुपुरदा पांगथोकिबा पाउगी मिफम अदुदा देबचाना मखाताना हाइखिबदा मणिपुर कायबा यारोय हाइदुना हौखिबा चाही अहुमलोम असिदा सेक्यूरिटी फोर्सेस सिंगी मतेंग पांगदुना उतुक वातुक पाइदुना लाखिबा मियोय सिंगबु हौजिक सेक्यूरिटी सिंगना फानबा होनरगलिबा असि याबा ngamloi नॉर्मल लाइफ ता हिंगलिबा मियोय कयाबु
PR government asina aranba lambida chatnaba insinbiganu lona yadaba crime tawbasing faba punbada aikhoina su mateng pangani micham miyam fa punnaba honaraglabadi madugi mayokta miyamna matam pumbada lepkani haike Maitai kunai sida na hat lo se sai sida krak injal laga tampak tadi ain se amat ta chitha davida thambagi mong da tawre adu sumaram jana tawbiraga di phaba ahing nong yai da sanga ga madu wari sana bani station da ngakang chalaga wari saruna bani kaim tawdong na ti esu ahing nong yai da pung tama thoi baro da laga bu madu kari arthano sinida adu madu yaring gai matung da tawbida na bani singjari sarkar haibesti leibak praja ingna tapna thamba law enforcement agency sina praja ingna chingna thamna bohna bada ngasi haiba haidi ngarang thoki ba thokdok tugi makha ta bada amona thoan bidanaba Bisnupur koiba apun baluk balgi president na aikogi maitai kunai community sigi mahut sinjaraga miyam da paujel si pijari Bal Women's Wing gi President Oinam Binana law inkol suduna leiriba icha kayabu security singna toin awaphamda tanaba Phaba punna ba honaragliba asi mama oibi singna yaba ngamloi kuki singna misa miyam da toina hatpa punba tawbadana state amadi central forces singna yengduna leiraga icham samna imung manung puduna hingliba icha singbuna phaba punna ba honaragliba asi khudakta tokadabari Churachandpur da risikanta kauba kakching khunaudagi icha ama makokta nomaina kaptuna hatkhiba adudadi hauzik fawba governor DGP security advisor amadi marilenaba singna karisu tawba ngamduna leiri Manipur da micham miyam wabana kham thengna mayok nari ngai cherak asida asigumba thaudok asi matungda amuk hana tawba yaroi haike Kukina risikanta do hamalaga pe kapadadi kana amta governor khangde kana khangde karim te ngasi bohairakte maitai majana khajang lan mamang de chalubadadi ngasi hekta ahing nongyai da sa san pubodon puge tawbse matung manaw de tawbiganu hauji paikha maya yoksilakpa lekai sida ahal hanuana na potharak pot timing sida asigumba state force na laga sumaina tawbirambase matung dadi hairiba ichanu pasida nate manipur ki katingwa da leiba icha singdasu asigumba dablangi tawbiranu akoi shanti oina ingna manipur se ingna chingna leiba pame Chochampu da kukina maitai hatpa kanda Chochampu ki police singo kayo leibanoba kanamsa thideba matungdadi amuhanna sigumbase laikai da khunda natraga lamdam machi thon bigano haina akoina state force ki amde Indian force ki mafam da akoi hanna paujel si pijaban Imphal manungi hauzik tongan ba mafam singda rigid pavement project ki makhada cement concrete road lambi sembagi thabak chathariba sing asi miyam gi safety na hena maru oibana soida ngamdana ba thorang sing mapung fana lakhotriba sing thabak suba khudak tagi lepnaba khanghan khre haina PWD gi chief engineer Songtham Biswachandrana phongdokre ngasi Manipur urban road drainage and asset management improvement project murda MIP gi hauzik cement concrete lambi haibagi thabak chathariba rigid pavement project ki matangda PWD amadi mailenaba department sing official sing yauna media person sing pangthokpa interaction gi thoramda phongdokhibani Thoram aduda PWD ki chief engineer Chongtham Biswachandrana hauzik paikhatliba rigid pavement project ki makhada cement concrete road lambi sembagi thabak asida miyamna thengnariba khudong chadaba sing amadi miyam marakta su lambi thinglaga haibada ngairiba lambida nampuda gari 1000 ba yauna quality maintain tawramdabadagi thugai hanba mapung fana lambi semba loitringaida tangai fadana chathok chasin tawbada khudong thiba thoktanaba haiba loiraba lambi ki nagieta leibak haizil hanbana chingba paikhatliba thabak sing PowerPoint presentation tawbagalunana media gi wahang pahung pakthoki tungda PWD ki chief engineer Chongtham Biswachandrana hauzik chathariba lambi sembagi thabak asida miyamna khudong chadaba leirabadi mairinaba project director amadi chief engineer EAP PWD Manipur da wakat piu natraga aiba cherol oina pisinbiu department ki maikai dagidi pauche media amadi social media thagalakpa khudong chadaba sing thengnarabasu thabak oinadi adumak lakhatuna lambi semba asida asoi angam thoktana bakkan honari haike lambi ama suna bahona bada lambi block toba su loirama matungda site paper block tharaktabagi level khenabagi safety gi issues leiba adagi ifun thangbagi issues leiba pothole leiba issues leiba drain gi tawthokaga mayum changba yadaba issues leiba akoina si mayam jibu grievances aina lojai any grievances se akoina social media da phangba akoida directly complaint torokpa phone torokpa chithi irakpa si mayam ja akoina grievances aina lojai sigi grievances mayam jibu redress tawnaba akoigi mechanism leijai
ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯂꯧꯈꯠꯂꯛꯄꯁꯦ ꯃꯌꯥꯝꯒꯤ ꯂꯥꯏꯐꯀꯤ ꯀ꯭ꯋꯥꯂꯤꯇꯤ ꯏꯟꯍꯦꯟꯁ ꯇꯧꯅꯕꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯑꯗꯨꯕꯨ ꯀ꯭ꯋꯥꯂꯤꯇꯤ ꯏꯟꯍꯦꯟꯁ ꯇꯧꯅꯕ ꯍꯣꯠꯅꯔꯒ ꯃꯤꯗꯨꯒꯤ ꯂꯥꯏꯐꯇꯨꯕꯨ ꯁꯦꯐ ꯑꯣꯏꯗ ꯇꯥꯔꯗꯤ ꯑꯗꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛꯇꯨꯒꯤ ꯃꯣꯇꯤꯞꯇꯣ ꯃꯥꯏꯊꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯄ꯭ꯔꯣꯖꯦꯛꯁꯤꯒꯤ ꯁꯦꯐꯇꯤ ꯍꯥꯏꯁꯤꯅ ꯐꯥꯔꯁ ꯀꯟꯁꯔꯟꯗ ꯊꯝꯃꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯦꯐꯇꯤ ꯃꯦꯖꯔꯁ ꯃꯌꯥꯝ ꯂꯧꯗꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯃꯌꯥꯝ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯊꯕꯛ ꯂꯦꯞꯅꯕ instruction ꯄꯤꯖꯈ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯅ ꯁꯨꯖꯈ꯭ꯔꯤꯕ ꯂꯝꯕꯤꯁꯦ ꯇꯣꯇꯦꯜ ꯑꯣꯏꯅ ꯄ꯭ꯔꯣꯖꯦꯛꯁꯤꯅ ꯄꯥꯏꯈꯠꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯇꯣꯇꯦꯜ ꯑꯣꯏꯅ ꯕꯤꯇꯨꯃꯤꯅꯁꯇ 117 ꯀꯤꯂꯣꯃꯤꯇꯔ ꯁꯨꯖꯈ꯭ꯔꯦ 25 ꯀꯤꯂꯣꯃꯤꯇꯔ ꯁꯣꯔꯠ ꯄꯦꯅꯦꯜ ꯀꯪꯀ꯭ꯔꯤꯠ ꯇꯧꯈ꯭ꯔꯦ 41 ꯀꯤꯂꯣꯃꯤꯇꯔ ꯗ꯭ꯔꯦꯟ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ 29 ꯀꯤꯂꯣꯃꯤꯇꯔ ꯑꯩꯈꯣꯏꯒꯤ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯑꯃꯁꯨꯡ ꯇꯣ ꯋꯥꯜ ꯇꯧꯈ꯭ꯔꯦ Sahitya Academy amadi Manipur State Kala Academy anina punna senduna Manipuri literature as a reflection of women's empowerment in the 21st century haiba hiram asida nongmagi oiba seminar amadi am college ta laiba Hindi Teachers Training College ki hall da pangthokre Wangang kiba singna women's empowerment asi lamdam asiki lairiba phibam asida mathau yamna tarakli Manipuri Sahitya gi khongchet asisu women's empowerment ka sagonaduna adumak lakli Masi nupi khunai asiki hak thirakpagi lambi amani nupi khunai na lamdam asiki thaudok wathok singda kari thaudang lauri haibasi leinaba yai Manipur gi sahitya gi lamda honglakliba masak asida khunai asiki nupi singi mami soidena tagani lakliba ahongba kaya asi neinanaba tungda lakadaba mirol na nupi khunai gi punsirol asi khangnaba honabada chawna mating oigani haina phongdoknakhi Thorom ko mari lenana Commissioner Art and Culture Government of Manipur Hais Gyan Prakasna aikhoy na ngangna riba lol asi chakolhange haiba taragadi literature asisu mapangal kanna hena chakolhanba mathautai literature iriba singna women's empowerment khagdanatana Manipur gi society asida lairiba awat apa kaya sing asi mengkat hanaba khongthang amasu mathautai Women empowerment asida kari awat pa ahoba lairi haibasi munna nainaraga literature asi ibibasu mathau tarakle Manipur khakta natana malemgi mafam khudingmakta women's empowerment ki mathok tarakli nupi khunaina achoba thaudang lauriba lamdam asigi oinadi ngasi pangthokliba seminar asi yamna matang chaba seminar amani haike Lagliba tang ko nipan dagi famba haugadawriba house anima ki parliament mifamda lamdam asigi mihut oiriba house anima ki MP singna NRC tawduna Manipur dagi illegal immigrant sing mapung fana khandoktuna magi maramda halan kidriba phawba Manipur da census tawba yakhiroi haina marik chumba warol pukhatuna Manipur state ki oina census yaithok hanbiyu haina kumbi kendra dagi mikhal thengnakhiba Sanjoy ahan themna thadorakpa video amad hairi Rasinti ki khenaba wakhalon thadok laga BJP amadi ruling MLA singna hiram asida atamnana Delhi chatpiduna Union Home Minister unaduna Manipur da census postpone tawnaba thodang lobiyo census pu tarai na lobiganu MLA sing MP sing tumina election biganu haidi lamdam asida NRC pangthoga natragana manaba mechanism ama pangthoga changsilaga ikhoigi khulak lairakta ikhoigi lamdam asida namdana khunda laita sinan leisin garba khunggang mayam mauda leiba miyam sing asi mapung phana lamdam asida gi masak khangdok amasung makhoibu lamdam asigi voter dagi kakthatlaga amasung makhoibu magi maramdamda halan garba matam adu yaudri phawdi lamdam asida census tobiganu haba wafamse lakadaba Manipur miyam gi tungi laibak ki damakta aikoi gi tungda thengnar kadaba awaba sing adu yengbire haraga amuktang honorable MLA sing nasu union government union home minister de approach tawbiba adu loinana honorable MP sing nasu tungi kunai asigi yaifana bigi damakta chatliba parliament chathagadaba parliament mifam sidai sida house da akanba wafam marik chumba wafam pukat pire haraga kunai asida tungda thengnar kadaba awaba mayam sing ase kanbiu haidana ai lebak mayam gi interest ta honorable MP sing honorable MLA sing amasung mari lena ba khwai punamaki mafamda ikoknona haijari Maitai gi culture na Manipur malem da masak takpani fazakraba Maitai gi culture asina khomjin taselaga achumba haiba mafamda amuk hanjelaga lemina si haina NPP Manipur gi president Dr Lorho S Phozena thiam laisangkhong yumnam huidrom da pangthokpa ani shuba khuraizam Ranjana Devi Memorial Men's Invitation Volleyball Tournament Inglising aniga kuntaruk loisenbagi thoramda haikhre Outer Parliamentary Constituency gi MP oiramba National People's Party Manipur gi President Dr Lorho S Phozena makha taraduna Rajniti taurakpada furuk ama khaktagi wa ngangbana mapung faba oikhide maduna maram oiraga party adu thadoklamlaga Manipur khaktadagi natana North East ki wa Delhi da tabiba watpa asida apunbagi oiba kholaw lawnabagi NPP gi President Conrad K Sangma gi vision makhada NPP da yawrakhibani Manipur gi miyam irang pamde chawkhatpa awanba chawkhat tharangda mangthana changsenba lamdam pami ngasi fawbada Maitai gi fazakraba culture asina mayambu
amambadagi chingkhalaklaga anganbada purakhibani masida amana amabu chingthanaba honaba achumba nate thangatpiba fazaba utpa aduna maitegi culture oiraga lakli Manipur bu malemda masak khanghalliba maitegi fazakraba culture na amuk hanjinnaba honasi haiki Community law na magpo ay na appeal tawjabadi masigumba wanggoy digi example ama oiraga ngasino medasi sumana sanaba masigumba tharom se digi unity ka mo purakadawri masigi unity purakpase masi ashoy digi example oiraga akoi lonari ba kendra atai tai da sumana lona sandoga wanggoy na sandoraiba habisi nungsiba thajaba unity leiba adagi akoigi hena vigilant oraga phattaba irang sibo ngamdananaba akoina ngakpi ba habagi masisi Manipur apumbada sandoksi Wangoi Kendra ki MLA Kraijam Loke na lamdam asida santi tapna hanjile haina launaringai tha asiki tangkun mathoida Kakching Khunau dagi mayang lambam Risikanta Buchura Chanpurda district ki henglepta hatkiba thodok ta sengna thamoi sokhale mihat adubu kandem tawi Jingmi amasung tami haiba kaifam laite aikoi mioiba ngaktani Manipur amak khaktani ani thokpa laite masida aikoi nungsinasi unity laina hingminasi mating laiba khunai ohenba mathok tai haiki Aikoi lamdam jira santi puraknaba koi amata hoina singmi tammi adagidi laikai sida laiba chilinau sing adagidi koi lamdagi lakpirba maruma pang sing matam laiba khibikta apikpa wakal khanbase kaidongoida asobo oiba ngamde hai asobo wakal khanbase apikpa kaidongoida oide hai aduna lairiba koi puksel chautokpa yam darka tai aina ju hanjan haijabuduni aigi haiba potse kaidongoida mang thara chatkumji aigi haiba potsila mang tharagadi ai kaidongoida mi oiroi mi oibase koise thajaba mangangumse Haukiba January 13 amadi 13 ki lonaba ahingdagi mayumdagi thokibadagi thiba khangdana lairakhibi mayanglangjing taningdagi naroibam ningthemgi loinabi naroibam ongbi sanahanbi numit 6 nigi matungda taning makha laikai pukridagi asiba hakchang oina fangkibadu nupa mayum na hatpani mihatpa faduna chairak pigadabani haina laikhidrabi laikhuram ningol naroibam ongbi sanahanbi ki pokna famlamdam kongpan khaidam laikai primary school ground da wakat mifam chathakre Kongpal Social Development Organization Puri Puraba Nupi Loop Amadi Kongpal Kongkham Laikai na puna sinduna chathakhiba wakat mifam aduda Sarugyakibi Puri Puraba Nupi Loop ki General Secretary Bimola Lukram na Haukiba January 13 ki lonaba ahingdagi mayumdagi thokibadagi hanjilaktre haina nupi mayumda pau pirakhe amadi social media da mau ama mangkhre hain thagalappa thengnakhi Mahagna makha taraduna January 13 ki mamangda mahaki apokpi laikhuram bimolada ima ai yum asida laiba ngamdare yamna otde loba lakpiu haina phone taroklamba lai matam aduda laikhidrabi sanahanbi gi nupa ningthe Manipur gi wangmada Gujarata mahaki thabak mafamda laiba matamne nongmanini lairaga magi nupasu thorakle haibadagi karisu tawraroi haina khanbadagi loba chathodabani Adugi ona tainabada mahaki nupa yauna imung manung manaraga sanahanbi ot nairaba matungda hatpani haibagi khudam numit 6 ni 8 ni isingda taragasu masa pumba patha pumthabasu taude amaromda social media da mau ama mangkhre haina nupa mayumlomdagi thagalakpada tongan ba mioi kayana achum aran khangdana fazadaba comment kaya pirakpadusu matungdadi tawbigano mihat pasing adu faduna matik chaba serak pidriba makai asiba hakchang lokhiroi hairi Mamangda ikubongna phui aduga ai leiba ngamdre khotre na hairamiba angangjina moigi imung manungna ju hairi angangje tarang chale na angangjida karigumba tosaramati thambire ba otpi nei bibasidaida mi moina ijam jambo hoiraga ju hujikti moina isanupi je ot nei raga sumaina hatpi rabane asina phangabani na aduga sumaina tawrabani na ade asiba mi habaje makhut masa ju mai tingthok tan khotana adui khudam changdam leiteba makhutu sumai konjal laga leiramisnendi karigumba bora khaw asangbam da namsal laga makhut masa do tingthok pa chandam phamda kunjal laga thamakanda sirena magi mihunje loidore hai kanda pukhida kona langthabane na khalleba hujing mai masada magi masada pumdharak pa patharabagi thoidokpa adugumba kano uba phangde na akoina postmortem tawdaju adumaina koina hangbada tajai aduna hujing mi hatpa je phangdri bhaw akoidi asiba hakchang ju lau hiroi lamlamgi iramdam atai mogi mafam do lairiba maira club thokpiraktana asumba puthokmina je hadana koi thaudang yaminabani
Loimom Phokpot Kabasingda Rajya Sabhagi MP Iningthau Leishemba Sana Jaubana ahanba oina certificate amadi lengyan piduna ikai khumnaba utkre. Sana konung utra sangle na senduna sana konung da pangthokpa thoram aduda Phokpot karakpasing amadi umanglai haraubada niyom chumna matam chana loishinba umanglai committee singdasu lengyan amadi certificate piduna ikai khumnaba utki. Thorom aduga mari lenina Rajya Sabhagi MP Iningthau Leishemba Sana Jaubana sana konung utra sanglen asi Piklabasu yamna maru oiba thaudang sing lauriba loisang amani loisang asina chahi amada leibaki oiba thauni masil homfugi mathakta pangthokpaga loinana chahi chupa utra sanglenda latliba iswar ahumgi thausil pangthoktuna lakli asigumba loisang asina thengnariba awat apa kaya leiriba asida phopot khara kabirakpa asina mateng kharadi soidena piragani haiki ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯂꯥꯏ ꯃꯁꯤ ꯑꯩꯈꯣꯏ ꯐꯖꯅ ꯀꯟꯁꯤ ꯑꯗꯨ ꯉꯁꯤ ꯁꯅꯥꯀꯣꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯉꯁꯥꯏ ꯍꯥꯏꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯀꯔꯤꯒꯤ ꯃꯗꯨꯒꯤ ꯁꯤꯟꯕ ꯂꯥꯡꯕꯗꯨ ꯈꯛꯀꯤ ꯋꯥꯕꯗꯨ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯀꯦꯁ ꯃꯌꯥꯝ ꯁꯅꯥꯀꯣꯡꯁꯤꯗ ꯂꯥꯛꯏ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯃꯁꯤꯁꯨ ꯁꯅꯥꯀꯣꯡꯗ ꯋꯥꯌꯦꯜꯂꯤꯕꯅꯤ ꯇ꯭ꯔꯥꯟꯁꯂꯦꯟꯗ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯃꯐꯝꯗ ꯂꯩꯕ ꯎꯃꯪ ꯂꯥꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯆꯨꯝꯅ ꯐꯖꯅ ꯏꯄꯥ ꯂꯥꯏ ꯏꯄꯨ ꯂꯥꯏꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯔꯒꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏ ꯃꯗꯨ ꯊꯧꯒꯜ ꯇꯧꯁꯤ ꯂꯥꯏ ꯍꯔꯥꯎꯔꯝꯗꯥꯏ ꯈꯛꯇꯗ ꯎꯇ꯭ꯔꯥꯗ ꯂꯦꯜꯂꯛꯑꯒ ꯎꯇ꯭ꯔꯥꯗ ꯂꯥꯛꯄꯤꯔꯒ ꯂꯥꯏꯒꯤ ꯆꯦ ꯀꯛꯄ ꯑꯗꯨ ꯈꯛꯇꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤꯁꯤ ꯅꯛꯁꯟꯅꯕ ꯉꯝꯗꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯍꯤ ꯃꯅꯨꯡꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯎꯅꯗꯅ ꯑꯗꯒꯤ ꯆꯥꯃꯤꯟ ꯊꯛꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯨꯡꯗꯨꯒ ꯑꯩꯈꯣꯏ ꯁꯅꯥꯀꯣꯡꯒ ꯅꯛꯁꯟꯅꯕ ꯑꯗꯒꯤ ꯂꯥꯏꯕꯨꯡꯗꯨꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯑꯗꯒꯤ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯁꯨ ꯐꯝꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯦꯁꯤ ꯇꯧꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯈꯟꯅꯕ ꯇꯥꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯁꯨ ꯐꯪꯉꯤ Nupisingna nupigi hak tanbada aranba thabak tawgumsi haina District Project Officer ICDS Imphal West Rosni Chantarangbam haikrip. District Administration amadi ICDS Cell Imphal West ka khusamnana sinduna GM Hall da pangtokpa National Girl Child Day gi thoram aduda DC Imphal West Mayanglambam Raskumar Licensed Clinical Psychologist Dr. Nomaikapam Premika na chingbana athoiba mitunglen oina sarugyaki. Empowering every daughter build a stronger India haibasida chahi asigi theme oiduna pangtokpa thoram aduda DPO ICDS Imphal West Rosni Chantarangbamna district khudingmakta leriba one stop center singdagi nupi singna kanaba lawnaba sandokna khanganki Imphal West ki oina haurang sabalda one stop center lady khudongchadaba ama leibada nupi singna women helpline number 181C dagi mating lawba yai thokliba crime singdagi kanabasu achouba mating oiri haiki angangi oina child line number 1098 tagi su kanaba lawbiu mama ama oina chumna mamal leina macha singbu achumba lambida lamjingsi imung amada nupi ama oina natraga masana pairiba thabakta lawfam thokpa thodang lominaduna nupina nupida chathaba crime lebhanna bahona minasi nupigi hak lei haiduna hak tanbada aranba thabak tawgumsi haiki Nyung sumna himinasi imung mama hayase lainariba member puting mapugi decision puna lang narakaga kumyansi muayna lang narakadoi mapagirol mamagirol matsagirol decision making puna lang ba nupida handane nupida ba ay koi nupida orpa si mayamse puna handane si aduga nyung sumna Himalaya se ahuntan crime se handharaka numai lamda mama punna senasi Thorom aduda saruk yakhiba DC Imphal West Mayanglambam Raskumar na angang singsi nupa nupi khaidana achouba matik chaba mi amamam oinabagi wakalon aduda semgadabani chahi kun kunthra ki matungda numit asi pangthokpa mathau tadrabra matam aduda ngasi National Girl Child Day pangthokpagi mahiyan gani haiki Thorom adu loisilakpada angang singi tongan ba performance su utki Lisang sin na sarol churol chahi kayagi mamangdagi leptana viral gi mangani panbada pangthoktuna lakliba viral panchami gi ira thauni gi thorom kumsi chahi gi oinasu Thawbal district ki Yaripok Kekru Gwarok chingda leiriba nongpok tarang sarabagi khubamda ira thauni gi thorom sing Manipur gi mafam kayadagi lakpa miyoi lising kayana saruk yaduna pangthokre Thorom aduda saruk yakiba ki IPC gi Assistant Secretary Longjam Ibu Yaima Maiteina Manipur gi Laifamlen mapan gi manungda ama oiriba Kekru Gwarok chingda leiriba Laifamlen asida
Haukiba Charo Surol Mirol Kayagi Mamangdagi, Laifamlen Asida Final Panchamigi Irathonigi Thorom Pangtokuna Lakli. Laifamlen Asida Mioi Kayada Makoigi Aningba Apambadu Thoni Zaduna, Fangzakibadagi Makoida Tazakiba Kaya Aduna Laifamlen Asigi Akoibida, Semgat Sakaliba Sing Asi, Hariba Mioi Sing Aduna Katpira Pangaktani Haiki. Jawahar Navodaya Vidyalaya Umathal Kakching na Senduna Freedom Fighter Netaji Subhash Chandra Bose ki Chamaga Kunmapan Suba Mapok Kuman Thorom Gamari Lenina Pangthokpa Parakram Diwas Inglising Aniga Kuntaru ki Thorom Vidyalaya Asigi Assembly Ground da Pangthokre. Thorom aduda JNB Umathal Kakching ki Principal Atom Kiran Kumar na Netaji Subhash Chandra Bose na Lebak Asigi Machu Ahum ki Firal Manipur ki Moirang da Ahanba Oina Chikhalambabu Manipuri ama Oina Chakthokchaba Fawi haiki. Thorom duki saruk ama oina PPC gi mapan suba edition ga mari lenena Operation Sindur gi theme da JNB Umathal gi mahiroi sing yauna JEO Kakching gi makhada leiba class 9 gi 12 fawba gi mahiroi sing gi oiba written quiz competition ama su pangtokhi. Quiz competition adu da district asigi tongan ba school sing da gi lakpa mahiroi chama henba na saruk yakhi. Mayang lambam Risikantabu mioi bagi minungsi amata yaudana nomaina kaptu na hatkibabu Federal Students Organization Kanglai Park Fesokna Thadorakpa Cherol amada yaningdaba phongdorakli. Cherol asina makha taraduna mihat asigi matangda January-ba kukilar hulup amadi launam lamthak tawduna migi maralda mikaduna hingba pambi minungsi khangdabi nupi adubusu athuba matamda Manipurda hauzik lariba President Rule PR gi lengak asina puthoktuna laibak miyam khangna ahakpa dandi pigadabani haina section wa thamlakli. Laikidrabagi imung manungi awabadasu sarugyari hari. Hauzik Pawgi Mathana break ama lauzari. Amgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ibe makigano Alda betamo Sige yumse, next time tina check-in na laksilaga tamgrabani ne. Dadarang se juhar habaga amta kidarbo. Asumna, mayam na machalbog na option lugum. Masige yung masibu, asoya nga kadabadagi. Next time tina napseli. Next time juhar habaga ni matkok na nabasem bani. Zarmal tekmo isi na mana concrete katok na tinaba matanda. Kapamul amuk pihena hengal adli. TMT, strength is in the quick. Honglagliba punsigi lambi sida araiba chaba yaba makhai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matong da mayam butaram uksari hausi makhata ba pau pizari Nupi lalonbani haiba mioi khara lakliba January 13 fawbagi manungda lupka pau faunanaba People's Revolutionary Party of Kanglaipak Pripak ki Department of Publicity and Propaganda gi Publicity Officer Mangal Khuman na khudiak piduna thadorakpa Cherol aman hairi. Cherol asna makha taraduna iro maijaw mamang laikai dagi thingbai jam thoihenba alias Ibungo Singh Konjeng laikai kauna thabi dagi Rebia laimapokpam amadi maijaw maning laikai dagi Tektek Elias Julia Hariba Mioi Ahum Asini. Hariba Mioi Ahum Asigi Manungda Thoihenba Elias Ibungo Amadi, Rebia Lema Pokpam di Haukiba Chaychatara Nipan gi Nomaizing Numit ki Ahingda, Iro Maijong Maning Lekaida Maruti Swift Angoba Amagi Manungda, Sana Yunaiduna Leringayda, Club ki Mioi Sing Amadi, Merapai Bising na Faki Bagi Togdok Lekrabani Hari. Hariba Mioi Sing Amadi, Makoiga Loydana Nupi Lalonba Asida Yauba Party na Makoigi Tungi Kalaga, Masak Maming Laibak Miyamda Takraba Sing Asi, Lupnat hairiba matam asigi manungda pau fauraktrabadi akan bamiding changlagani hairi. Cherol asina makha taraduna nupi singi mafamda larik laisugi mangal fanghanba hengalaklabasu nupi ki mayokta chathaba awat anei. Misi mina kaya thoglakpa loinana nupi bulalonpot oina sizinaba mioi kayagi changdi nomanomagi iramdam Kanglaipakta hengalakliba asida People's Revolutionary Party of Kanglaipak Pripak na nungnangba pokli hairi. Kunai ama chawkhatpa imung ama chawkhatpa haibasi nupigi khutta yamna lei haibasi mayamna yanaraba wafamni adubu ngasidi lamdamsigi nupi kunaida lona tapna laina laichat ama sandoraklibasi yamna cheksel hoba mathau tare Kanglaipakta haukiba chahi khara asigi manungda nupigi mayokta chathaba
namja namtheknabagi hauraga award anai gi thodok-sing thokpagi chang hengalakliba asi haksina lawduna pripakna hiram asigi matangda kupna yengshinbagi tangai fadaba adu leirakpadagi lupna thabaksi lokhatpani hairi Ketrimayung Kritina iba Oza Guru Singdagi Volume 3 kauba larik amang ngasi JN Dance Academy da fongkre thoram aduda Sangit Vusam MSKA Awardee Laimayum Debendrajit JN Dance Academy Director Purkhambam Bilas Amadi Bokol Jau Memorial Charitable Trust Secretary Naurem Tangbina Athoiba Mithunglen Singh oina oike Larik asigi aiba Ketrimayung Kritina fongdokhibada ngasi puthokliba larik asigi maru oina Nat Sankritan gi fazakraba asina lamdam asigi ipa ipu sing Ningthorel dagi chanaraklaba asida tungi mirolna khangnaba haiduna English mayekta puthokpani amadi horakliba mirol singna Sankritan gi machat singda mating oiragani amadi Manipur gi Nat Sankritan asi haukiba chahi kunlo mamangda yengnarurabada yamna khenaba lichat amada thengnari haiki Tisangsinna chatharakliba singwa phajakhraba Nat Sankritan gi mawong aduga chaliba masida chaliba tal gi mawong sizinariba masi mayam ase ngasigi miyoi singna amasung tunggi miyoi singna khoi Sankritan ase UNESCO na sumasa khangaba ama oirabanina adugi mayamsina punna khangminaba yaba mawongda masi matang thamhoragadi kajiktang mateng oigadra ai khanjaduna puthokchabani ane yam haire singena puthokchabana chade oja guru sing thambiramado aina masibi hiramasida pamjerba am khaktang oina mastungi mirol ge damak amasung hajiklerba mirol singi oina mayam punna khangminaba yaba mawongda thamnanaba aina pangthokchaba adugumba khomjanjaba larikama puthokchabani Haukiba January tang 13 tagi hauraduna Manipur gi Red Zone area Kadangban Kautruk Fumlo Pawakchau Ikhai Chanung Kamenlok na chingbada chatuna AT gi unit kaya chatuna amadi relief camp kaya chatuna Harungbam Rabikant Maitai na mahaki fanglakhiba International Ambassador Award English aniga kunmanga kuntaru kamari lenena Ima Mera Paibi amadi khulngak libasingda angamba khudol piduna paujel puba khongchat ama khongdaminakre Khongchat asi Ima gi Maira Thawai gi Maira Salai apunba nupi lamjinglop Sanulal Thawai Mirel Nupi Samas Nongpok Lengak apunba nupi lup na chingba lup mayamna hanagum lamjing biduna makhata na walhauriba Red Zone area mafam khuding chatkigani haibagi pandam thamli hairi Kongkham Jemon Singh Foundation Trust Mayang Imphal Awang Thana Laikai gi sponsor makhada trust asigi Healthy Environment Mission gi makhada Kakching District ki Sekmaijing Khunau da laiba Smart Universal Academy gi Mithoi Mihelaba Mahairoi Singda Cycle amamam piduna Mahairoi Singh pukning thagotkre Smart Universal Academy Semaijin Khunau da pangthokiba thoram aduda school asigi chairman Kongkham Manglemna hagolakliba Mahairoi Singhna tungda masak thokpa achangba miyoi amamam oinanaba hotnaba lepa yade oza khakdana school da hotnaraga Mahairoi yamna fahanba ngamde yumda leiriba mama mapa singnasu makhoi gi angang singbu kupna senaduna honaminaba changi haiki Laigingaba Padri Mamunda, aina tasama senjaraga, sidaida angang jingjigi, sinang kitang moibu, yamna sina, yamna wahangani, yamna kaino toruni haibanate, Padri Madana loi laibana mabanatan, adubu, sidaida dain jengko kalaga, angang jingjida koina kudu bolama tawusida, hona ninga lai pangungaba angang jingi, kumsidi pangungdina, matangi 27 nadi. Ay phangdaba yade longdaba yade 26 na longdaba yade haibgi wakhallondo honaningraba adugumbagi aikoina angangjing adi guardianjingda kitang angang section na yengenaba adugumbadu akoina khanganingdana Ima wangu tamphala rembigi lai lau tabagi thoram chahi khudingi leptana pangthoktuna lakhiba adu makha chathaba oina handak chahi gi oinasu laifam panagi area amasu oiriba sugnu AC ki wangu tera lupa marupki nongpok thangbada laiba ima wangu tamphala rembigi lairog laikol da pangthokre ima wangu tamphala rembigi amaiba amum romena pangthokliba ima wangu tamphala rembigi lai lau tabagi adugi matangda wafam kaya phongdorakhi Sigi lau tabada akhuna thengnajabadi kogi kumsi kumja sida koi angang macha haiba tare ko si mari khra soi angang
नुबीजे तिन खर कनगनी आंगांग तिन 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 चे लाइसेंगनी खर नाब लोक थुंब खर मसा सगत पको अदुबगी ओइना आंगांग सिंगी ओइना खदम पि अदुगा थोदोपा इसिंगी इकंगी लेनगिदी नसिगी ओइनादी करिबा अपील लेतरा टीम तरुकना सरुक यादुन चथरकपा अनीसुबा खुराइजम रंजना देवी मेमोरियल्स मेंस इन्विटेशन वॉलीबॉल टूर्नामेंट इंग्लिशिंग अनिगा कुंतरुक लोइसिनख्रे मणिपुर पुलिस स्पोर्ट्स क्लब ना MSWC माइबम बुमाइथीबा पीदुना चैंपियन ओइख्रे ऑल मणिपुर वॉलीबॉल एसोसिएशन की मखादा वांगोई केंद्र की MLA खुराइजम लोकेन स्पॉन्सर तौरगा द सोशल वेलफेयर क्लब युमनाम हुइड्रोम थियाम लाइसांग खोंगना सिंदुना याहिचल लंपाकता चथरकपा अनीसुबा खुराइजम रंजना देवी मेमोरियल मेंस इन्विटेशन वॉलीबॉल टूर्नामेंट इंग्लिशिंग अनिगा कुंतरुक फाइनल मैच मणिपुर पुलिस स्पोर्ट्स ना MSWC माइबम बु सेट अहुम सिनोदा माइथीबा पीदुना अनीसुबा खुराइजम रंजना देवी मेमोरियल मेंस इन्विटेशन वॉलीबॉल टूर्नामेंट इंग्लिशिंग अनिगा कुंतरुक की चैंपियन ओइख्रे चैंपियन ओइख्रबा मणिपुर पुलिस स्पोर्ट्स क्लब अमसुंग रनर्स अप ताख्रबा MSWC दा ट्रॉफी अमसुंग सेल की मना खुसिनखिबगा लोइना इंडिविजुअल की मना सिंगसु सानरोइसिंगदा खुसिनखि खुराइजम अपाबी सिंह मेमोरियल MU इंटर कॉलेज मुकना मेंस टूर्नामेंट इंग्लिशिंग अनिगा कुनमंगा कुंतरुक बिष्णुपुर CI कॉलेज दा पांगथोख्रे कॉलेज मंगादगी लाकपा सानरोइसिंगना कैटेगरी अनि थोकना खाइदोक्तुना सानखिबा टूर्नामेंट अदुदा केजी 65 किना YK कॉलेज वांगजिंगना विनर अमदे केजी 65 मथकिना CI कॉलेज ओइनामना विनर ओइख्रे CI कॉलेज बिष्णुपुरना सिंधुना पांगथोखिबा खुराइजम अपाबी सिंह मेमोरियल MU इंटर कॉलेज मुकना मेंस टूर्नामेंट अदुदा CI कॉलेज बिष्णुपुर की प्रिंसिपल प्रोफेसर RK राजेश्वरी देवीना मालेमदा साना खोटनाबा अमदि कल्चरना मणिपुरबु सक्ताकले मणिपुर की इंडिजिनियस मसाना अमा ओइरिबा मुंगना खक्ता नतना अतोपा मसाना कयाबुसु अइखोइना योखतपगा लोइना मसाना सिंह असि मखाताना महिरो सिंह साना हंसी हाइके हौकिबा जनवरी 19 दगी जनवरी 19 फाउबा हरिद्वारदा पांगथोखिबा SI सुब्रता क्लासिक नेशनल फुल पावर लिफ्टिंग एंड डेडलिफ्ट चैंपियनशिप दा सरुक याखिबा मणिपुर के सानरोइसिंगना पुन्ना गोल्ड 10 सिल्वर मरी अमदी ब्रोंज अमा लौरकपा ngamkhre लोइशलकपदा मरुबा पामुका हन्ना पिजरे ऋषिकांत मिहात की मतंगदा गवर्नर प्राइम मिनिस्टर अमदी यूनियन होम मिनिस्टर ना करीगी तुबिना लरिबनो हाइना ख्वाइरंबत इमा कैथल जॉइंट कोऑर्डिनेटिंग कमिटी फॉर पीस ना हलकले होमपुतरा तरे रक सुबा रिपब्लिक डे थोरम की फुल रिहर्सल ngasi पांगथोख्रे कॉन्टिजेंट मणिपुरोम ना सरुक याख्रे अमदी इमुंग मनुंग की थबक तौदुना लरिबा सिंगबु फानबा होटनदुना इरांग सागतकनु हाइना बालना सिक्योरिटी फोर्स सिंग द सेक्शन वाथमना प्ले हौजिक फाउबगी ओइना ISTV ना पिजबा मनपि पामतांग स लोइजरे मिरेंग ताब्रिबा ख्वाइ पुमना मकबु अमुक हन्ना खुरुमसरे